COVID-19 की पॉजिटिव ओइबा केस अनोबा अनी अमगसु ngasi Manipur da thengnakhre masiga tharaga Manipur da COVID-19 की पॉजिटिव ओइरबा मी की मसिंग तरे सुखरे हारिबा पॉजिटिव केस थेंगनरिबा असि ममागा मचागनी कामजोंग डिस्ट्रिक्ट दगिनी ममा मचा अनी असि हौखिबा फेब्रुवारी थादा ममा ओइरिबी असिगी ममित लायंगनबा दिल्ली की एम्स ता चटखिबनी मखोय अनिमक मे 13 ता इम्फाल दा थुंगलखिबगल ममा मचा अनी की सैंपल सिंग मे 13 ता टेस्ट तौरुबा मतुंग ngarang COVID-19 positive oire haiba report lakhibani hairi COVID-19 na maram oiduna India gi tongan ba state singda panduna leiriba Manipuri sing akhanaba train ta pusilakpagi thabak leptrui Hyderabad gi haukiba me 13 ta mioi changa ga kunthra ga taru puduna tharakkiba train adu Jiribam da ngasi ayuk thunglakre masiga thana Jiribam da thunglakhiba hauji phawda train manga sukhre hairi train asi ngase yupung mapang minute nifuga mangarom taba matamda Jiribam gi railway station da thunglakhi Manipur gi mapanda gi pusilakpa yamlaba kwamana amadi tata truck ama yauna nan Manipuri manga miyam na phare Thobal district ki papal mamang lekai da leiba chekon amada lolamba chaurangna polang chama yankai henbrom oigitaba masing yamlaba kwamana sing adu khongjom circle da leiba club sing amasung miyam na phagat pani hairi kwamana lolam liba chekon asi Thobal district ki charang pat leiba kangabam jadumani kauba mioi amagi chekon ni hairi haukiba tha khargi mamang dagi kasardagi more tamna laktuna Search building saba lever taraga taruk COVID-19 gi lockdown maram oirga mayum thokpa yadana more da panduna lairakhiba level sing Manipur lenga ki deputy secretary homna transit moment pass ke ayaba ma piraba matungda ngasi more dagi akhanaba mini bus amana Jiribam phawrga asangi kasar phawa thinnaba more thadokre Cyclone Amphan hauzik mahaki khonglei kankhalakhibaga loinana akanba nunglei nusit yauna yam sapu kana hayeng West Bengal amadi Bangladesh anigi marakta thunglaba yari haina paneri Amphan hariba cyclone asi kha thamba Bay of Bengal gi maikeiromda pung amada kilometer 8 ki khongleida yoksilakli National Disaster Response Force NDRF ki Director General na haikibada Cyclone Amphan asi haujikti super cyclone oina onduna akanba sapu amada humlakli Hayek ayuk thunglaraba yari haina panariba cyclone Amphan asigi section thorang sem sadun la laina bangasi Prime Minister na chair logdana awam thaki mi pham ama phangpre Prime Minister Narendra Modi na mari lainau sing khuding bakta cyclone Amphan na lakadaba lambi singda leiba miyam singbu athuba matamda safagadaba mafam singda hongdoknaba amadi changdaba yadraba chana thangdaba polam sing thorang tongnaba pautak pikre Hojik malem da thengnariba COVID-19 gi laichet asina India da sokhankiba mi gi masing lakh amaga chahunga kungani pan yokre hojik phawda sikiba mi gi masingna lising ahunga chama yankai taruk sukre amadi laichet asidagi thagalakiba mi gi masingna lising kunthra mapan ga chani kunthra humdo oikre nakalamoromda malem gi oina yengba matamda hojik phawda laina asina sogalaba mi gi masing lakh nimpuga taruk lising mariga chama ga humbu tare sukre masig manungda laikhitaba mi gi masingna lakh ahunga lising taraga nipan ga chawma kunga tare oikibaga loinana Hagalakiba migi masingna lakh taraga taret lising marfu ga taret ka chami yakhai mari oikre